Lengaki mahut MLA na sinba yaroidaba ama oibana NRC amadi census ki matangda center da taksilunaba MLA khara Delhi da Thariba si yamna tayonaba mani haina Manipur Human Rights Commission MHRC gi hanagi acting chairperson Khaidem mani na phongdokhrei wafam asinga si loklau bugna leiba mahaki yumda pangthokiba paugi mifam amada mahangna phongdokhi paugi mifam aduda mahangna hai census mamangda NRC hana pangthokpasi lengaki su apambani hairagadi karigidamak issue asigi matangda general strike chatha libano issue asi lengakna lumna lauragadi miyamgi demand asi fanghanna bashinbagi mahuta khongjang sangsil halibano oiriba fibam asida lengakna state asida hauji ki waina census pangthokpada khudong charoidaba sing center da marik chumna khangenduna state asida census ki thabak asi yaithoknaba tender na order ama thokpiu haina cherolama center da thaduna census asi yaithoknaba honaba yariba amane basi pangthoknaba census mamangda NRC hana pangthokpasi lengaki so apambane hairibasi yamna tayonaba amane maramasina state lengangna census yaithoknaba state ki maikedagi cherol thoktuna center da Lankhat kadabani haina mahangna phongdokhi mahangna makhatana hai lengaki mihut thaba haibasi bureaucrat officer natraga minister na oigedabani Manipur lengaki oiba wafam ama center lengaki oiba wafam ama thangat ki hairabadi minister natraga bureaucrat officer ama thagadabani lengaki maiketi ki MLA khara thabana lengaki mahut sinba yaroi lengaki mahut MLA ne sinba yaroi daba ma oibana NRC ama di census ki matangda center da taksiluna ba MLA khara Delhi da Thariba si yamna tayonaba mani haina mahangna makhata ki Bonamagse hujuje kangkhong chaile re sa tu iste sakana karingam dev iste sakana ngami law and order public order list ko list 2 gi makokte entry number 1 da yawre aduna center ko oiba policy ma center ki oiba directive ama census saibse state ki oiba law and order sina maram oidana pangthok ngamdre haina chi igadan ado di mayam da langan dana phare noi mayam na yadarmina go meju pamane na matam khara channa roi ko ado center ge yaba yadabadu di ko muktang center to takna ruge hairaga minister ma thaga damna government ki representative se either secretary bureaucrat chief secretary ra home secretary ra kanano ama thaba natraga mantri ama chatpa asi government ki representative thaba kawe government ki taraf tagi MLA manga thare MLA kun thare chi they cannot be represent the government moidi legislature ni moidi party ki one tawadabni government na Manipur government na central government da government ki oiba wa ma haige hairabadi either minister or bureaucrat IAS officer ama thagadamna High Court of Manipur da judge watpagi phibam ama leiriba sigi matangda palladuna mahangna makhatana hai kumja lisingani tara humdoida Guwahati High Court tagi Khaidorakiba High Court of Manipur asigi sanction post oina leiba judge masing ase mangani adubu hauji court asida judge ahumdagi hena leitri masina maram moraga justice delivery system da chauba khudong chadaba ama mayoknari judge ahum khak leiba sina case kaya pending da leiri asigumba khudong chadaba sing ase lehendana ba thuba matamda waliba judge sing hapchinna ba mari leina ba sing na meeting changbiu haina mahangna makhata ki law and order fair loiba Mifami pungi tauba, adegi lanai mioi khatnaba, government aranba tauba, chumba tauba, punamak ase. Masigi taina pham, masigi wakat pham se, judiciary ni, madugi makok se, Manipur dade High Court of Manipur na oya. High Court of Manipur se yam chao na 2013 dagi, Guwahati High Court dagi setora aga tongan na High Court of Manipur, Haidra Mapung Phaba High Court amali jarabani. Adana mase tarawum da tamari chang abani ada masigi judge se proposal da taret laina ba courtroom taret ni hujuju leripse adu mupu sanction post edana sanction toraga leibisidi post manga ne ba judge manga chief justice aduga tai judges mari kunna manga na aduna taret tu piu haidana haibu da taret tu di mupi da batu hak thamaga manga leibse ase ahum khaktang idea